Mideng tabiriba puno GORBACHOV na ahan magtada taram na okcheri. Ngasi gi video asidi OnePlus na handakta nauna launch tawkiba OnePlus 9RT hairiba phone asigi matangda semjaba video ni. Phone asigi matangda akupa marol khangbinabagi damakta miyeng tabiriba singna ngasi gi video asibu loiba phawbutang miyeng tabiu. Amadi ehak pupuning thangkot piba oina video asibu like tawsin birum. OnePlus 9RT hairiba phone asi haukiba chayal khara asigi manungda India da launch tawkiba phone amani. Hairiba phone asida Snapdragon 885nm da base oiba processor yauri. Phone asida 4500 mAh ki battery amadi hairiba phone asibu charge tawnabagi damakta 65 watt ki fast charger na chingba piri. Hairiba 65 watt ki fast charger asina 4500 mAh ki battery asibu 100% asi 29 minute ki manungda charge tawba ngami. Camera ki matangda 50 megapixel ki main camera amadi hairiba camera asida Sony IMX 766K image sensor na chingba yauri. Hairiba camera asida optical image stabilization na chingba piriba camera amani. 16 megapixel ki ultra wide camera amadi 2 megapixel ki macro amadi depth camera na chingba piri. Loinana 16 megapixel ki selfie camera hairiba phone asida uba phungbigani. Display ki matangda 6.62 inch oiba fluid AMOLED display ni loinana hairiba display asida 120Hz ki screen refresh rate amadi LPDDR5 ki RAM na chingba yauriba phone amani. Phone asida UFS 3.1 ki memory amadi 600Hz ki oiba touch sampling rate na chingba piri. Triple Wi-Fi antenna, Gorilla Glass 5 ki protection amadi in-display fingerprint sensor na chingba yauriba phone amani. Hairiba phone asida Alexa hands-free loinana 5G ki damakta band tara yauri. Metal frame, stereo speaker na chingba yauriba phone amani. Phone asida GPS GLONASS na chingba anouba makhalgi GPS system na chingba yauri. Hairiba phone asigi mamal asi chaurakna lupa lising ni funi thoiga chamapan marfudra piri. Adubu haujiki matamda adomna selected oiba credit card sinabiduna hairiba phone asi order tawu matamda lupa lising mari fawbagi offer na chingba uba phangbigani. Masining asigi OnePlus 9RT hairiba phone asigi matangda tentak na semjaba video asibu meyeng tabiriba singna video asibu like tawsanbiramu. Tungdasu asigumluba nungairaba video kya yengbinabagi damakta channel asibu subscribe tawsanbiba amadi notification bell da nambiba kawbiganu. Ngasigi oinadi video asi matang asida loisinjari. Tungda anouba video amada amuk thengnarasi. Matam adu fawgi damaktadi mayam punamakthigi kainabagi athang nijari.